Hello everyone, mayam ngasi video ji ko aise nangai sida telhau chana da leibini telhau da koi ka kama gi ma yim sa yi mating pang boina lak ko ne ko ado tabak ki loigre do nahan loibini tabak se ado ngasi sina sum mayam mathang mathang cha matung ngasi di farm da labuk koi tai di ya mafam je si background si urena ko si mafam ji da chak masa je na lai ne do si sak to thong ye kan na manung da ko ai blog si macha macha video sum sem ho ge na tam ho bane ado कोई फिल्म से फजब है को मैं हिंसी हिंगोन से याम चावरे हाईरा तैदी उवा मैम हौरे मखन मखन याम थायेबको दो मैंने सुम फजबगी वीडियो मसा सुम सेमके नमजरकने दो मैम पुन्ना लोइबो येमिनसी सो अदुदि मैम वीडियो मखा इन चथरजिको आइसु वा याम कन हाइबा हिते दम कामे सी जुपा अनौबुनी Apa tu kau? Apa tu kau? Apa tu kau? Sini kanan ni. Dah saya kau. Apa tu kau? Muli. Motor ni apa ye? Tak boleh ada. अगर है Ini macam je, main tahu kita dah. Cuba beri. Cuba beri. Ay kadar ka khodo video. Sanam mo yam hap ni mali sidi. First round ini sini, mai si kukuram lai re. Angkat dulu ni, tum hap tu. Jadi hari besina, thanggi amuk kan apa nam sini. Nan gaya anai bahan ngak tu ni. Yam lai re. Nah boleh si yam lai re. Sini, sang ni apa? Itu thong dah deh. Gaya siga sahaja. Yo jangan hui dah. Gila siapa tu? Jangan ni hui tu pecah putu je no. Putu yo. Oh putu. Tengok songkak. Awak breakfast tu ni. Awak dah. Awak. Kedai piang ini. Sebenarnya bunyi kai pi koleng ki kau. ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯁꯤꯁꯤꯅ ꯆꯨꯆꯨ ꯂꯥꯡꯃꯩ ꯀꯣ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯀꯣꯠꯂꯁꯨ ꯌꯥꯔꯦ ꯑꯗꯩꯗꯤ ꯏꯔꯣꯜꯒ ꯆꯥꯔꯁꯨ ꯌꯥꯔꯦ ꯃꯥꯏ ꯃꯍꯤꯗꯣ ꯑꯗꯨꯝ 이론보다 싱수 수보다 로이 하빼 이거 강마미 디판 강마니 심하오이 디시 레나 모이랑 카남 비 모이랑 카남 자이 모이랑 카남 비 자이 코이 모이랑 카남 비 아이 또 언제 시레 꼬라가 다 저래 이씨 마이 잘해 하 Step by step ni, kau orang jual kambing. Saya ini kian tu, sini amun ba, mungkin kian. Saklami, saklami,
ꯇꯦꯁ ꯇꯧꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯃꯑꯣꯡꯁꯦ ꯑꯍꯥꯡꯕꯁꯤꯒ ꯍꯥꯏ ꯁꯤ ꯃꯌꯥꯝ ꯃꯦꯆꯤꯟꯅ ꯀꯛꯈ꯭ꯔꯦ ꯄꯨꯔꯥ ꯐ꯭ꯂꯦꯠꯅꯤ ꯑꯣꯏꯔꯤꯁꯤ ꯇꯥꯍꯧꯗꯅ ꯍꯣꯔꯦꯟ ꯑꯁꯤꯗꯤ ꯑꯔꯣꯏꯕꯅꯤ ꯌꯥꯎꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯇꯣꯡꯉꯨ ꯌꯥꯗꯅ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯀꯣ 시기 좋지네. 몸에 지금 또 확실히 시기 좋지네. 시다 한 거도 그래 못. 저거 시다. 머리에 상구나. 쟤는 와서 봐. 야, 이거 좀 빨리. 신디 너랑 가는 거 하고 있어. 뭐 하는 거 아니야? ꯐꯖꯔꯦ ꯏꯕꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯣꯃꯣꯖꯤꯠ ꯇꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯄꯨꯔꯥ ꯇꯪꯈꯥꯏ ꯑꯃ ꯁꯨꯝꯖꯤꯜꯂꯒ 국악이 머리는 ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗ꯭ꯔꯦ ꯑꯇꯩ ꯀꯨꯀꯔ ꯑꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯍꯟ ꯑꯣꯏꯕ ꯋꯥꯅꯤ ꯃꯁꯥ ꯇꯤꯕ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯐꯩ 그러니까 있다면 ꯍꯥꯏ ꯃꯣꯛꯅꯥ ꯌꯥꯎꯔꯤ 우리가 비싸냐리가 ꯍꯥꯏꯗꯤ ꯌꯥꯒ ꯍꯟꯗ꯭ꯔꯤ ꯍꯧꯖꯤꯛ 안돼 야 한드리 안돼 야 너무 뭐야 사냐리가 ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯥꯡꯗꯤ ꯂꯩꯔꯤ 내가 야 밥이지 나 말이면 ꯃꯥꯅꯦ ꯃꯥꯅꯦ 저희 공부자 많이 mga 수업을 영어야 아무는 양 나오자 이거는 그놈도 예미 아들이 나와 ꯐꯖꯔꯦ ꯑꯍꯥꯟꯕ ꯍꯦꯛꯄꯅꯤ ꯑꯩ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯤꯉꯣ ꯁꯥꯃꯟꯗꯅ ꯄꯨꯈ꯭ꯔꯤ ꯀꯨꯝꯃꯒ ꯊꯥꯡꯖꯤꯡ ꯑꯣꯏ ꯊꯤꯅ ꯂꯩꯔꯦ ꯁꯤꯗ ꯑꯃ ꯍꯦꯛꯑꯦ ꯁꯨꯝ ꯂꯩꯔꯦꯅ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯇꯣꯛꯑꯦꯀꯣ ꯆꯥꯛ ꯆꯥꯕꯗꯤ ꯅꯝꯗ꯭ꯔꯦ ꯈꯔ ꯉꯁꯥꯏ ꯈꯔ ꯇꯦꯁ ꯇꯧꯕ ꯇꯧꯕꯀꯣ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯝꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯔꯛ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯣꯜꯂꯤꯛ ꯐꯦꯡꯕꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯅꯤꯅ ꯑꯩꯈꯣꯏꯅ ꯐꯦꯡꯇꯣꯛꯑꯦ ꯑꯗꯨꯒ ꯀꯣꯡꯀ꯭ꯋꯥ ꯇꯞꯅ ꯑꯃ ꯆꯥꯔꯦ ꯑꯗꯨ ꯏꯃꯥꯟꯅꯕ ꯀꯟꯅ ꯉꯥ ꯍꯨꯝꯃꯤ ꯃꯥ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯌꯦꯡꯁꯤ ꯀꯌꯥ ꯐꯥꯔꯒꯦ ꯈꯣꯡꯉꯥꯡꯗ ꯁꯦ ꯊꯦꯡꯅꯕꯅꯤ ꯂꯥꯏ ꯈꯨꯔꯝꯃꯤ ꯊꯦꯡꯅꯔꯣ ꯀꯣꯡꯀ꯭ꯋꯥ ꯃꯇꯝ ꯁꯥꯏꯖꯜꯂꯣ ꯑꯗꯨꯒ ꯑꯆꯧꯕ ꯑꯝꯇ ꯐꯥꯔꯣ khitang pawong kaure sa'at thinartam ꯅꯥꯄꯤ ꯂꯩꯕ ꯖꯒꯥꯗꯣ ꯅꯪ ꯃꯇꯨꯡ ꯏꯟꯅꯔꯤ ꯉꯥ ꯃꯌꯥꯝꯁꯨ ꯁ꯭ꯋꯥꯏꯗ ꯆꯥꯔꯤ ꯉꯥ ꯃꯌꯥꯝꯁꯨ ꯃꯥ ꯃꯇꯨꯡꯗ ꯉꯥ ꯃꯆꯥ ꯃꯆꯥ ꯂꯣꯏ ꯆꯥ ꯂꯩꯔꯦ ꯑꯝꯇ ꯐꯥꯒꯠꯂꯧꯁꯤ ꯉꯥ ꯌꯦꯡꯒꯦ ꯂꯦꯡꯉ ꯄꯨꯔꯛꯏ ꯅꯪꯁꯦ ꯆꯟꯗꯕꯒꯤ ꯐꯅꯌꯥꯝꯗꯤ ꯐꯥꯔꯤꯍꯦ ꯌꯦꯡꯉꯣ ꯄꯥꯎ ꯉꯥ ꯍꯪꯒꯦ ꯑꯩꯈꯣꯏ ꯕꯔꯞꯀꯤ ꯆꯦꯈꯥꯎꯁꯤꯁꯨ ꯌꯥꯎꯔꯤ ꯕꯔꯞ ꯆꯦꯈꯥꯎꯗꯤ ꯄꯤꯛ ꯊꯜꯂꯦ ꯃꯩ ꯆꯠꯂꯦ ꯁꯤꯗꯤ ꯍꯣꯏ ꯉꯧꯔꯒ ꯆꯥꯕꯩꯗꯤ ꯏꯔꯣꯝꯕ ꯑꯃ ꯇꯧꯔꯒ ꯕꯦꯁ ꯇꯥꯔꯅꯤ ꯃꯌꯥꯝ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯄ ꯉꯥꯏꯔꯦ